Manipur la iba CSO sing na su nungtigi law na su leiri asi faw da khu Shillong da leiba maitai gi Raspberry Red Land haina su khangnari ba Manipur gi puwari ka sago na dona laklaba sahi sama su go da ba sahi ani tang ngasal laklaba thugai ki ba gi khoi Manipur praja miyam na adugi matik pian da kholaw kyam su phongdok nari amadi Northeastern Council gi funding makha da Manipur government ki Art and Culture Department na Parent Department oiraga Planning and Development Authority PDA na implementing agency oiduna Shillong da Manipur bawon sabagi hana lairamba Manipur Raspberry asi semjin nabagi damakta thaurang asi lokhat khibani haina jo agoi phongdok pire oja masi gi matana kari mod thambini ngi amadi thugai dringai da hana preserve ta hobi hogra di kyamuk yamna kai bano amadi tasengna thugai gro matungda pian da gi phongdorok pa haibasi di mangro poto amuk nauna renew to view have the kasu ya roi akoi khusem gi abu nong saba na tanu jamasi kari mo thambi ningi Manipur gi puwari muthan angna ba honarak pani haina jum praja mayam ju thambiri masi ozagi mot kari mut thambi ningi yam chumo wafam ne tasengna ra kise kon chwai da haining ba pot se akoi weather oining ba pot amo oijaras no du thugai ba channel kangu sings de masi book to gudam ne na khalle tasengna haiba ta ga di akoi tongan akoi yeng Manipur da lei ba historical monuments mayam gi manung da akoi gi tasengna hara ga di Kangla gate hana kamai le mi huji chemi hana gi structure sing do adum manana ba sem ga su magi keno sing kahen da nung saga ba de manung da hojik lei ba koi gi Kangla gi manung lei ba British na saram ba mayam ma museum ko pa mayam hojik dum lei ga ju tu gai de koi lang thawal keno da lei ba koi gi ning do ko nung gi hojik ning machet ora ga su adum thugai da na thamme ba ko then adu di moirang da lei ba INA gi pot koi mathak structure du kupsal laga manung du semgot sakatana semjal laga tian gai nan thamba dum lawe aru ga siki Raspberry Red Land koi Shillong si ai sahi ama ma khai gum phar male irang jigi manung hai ba tare ko thokra matung da ni koi chatlu se aduna madu chatlu matam da kasu yamna ka hena keno to bo le hokde sengna haraga di ko masigi eta khota tani ngara ni hai ba pot kasu urakte khona labu ngona photo lei are koi mayam ma koi timam sab kana mun thengna bane adubu masigi posigi manung da ikoni yamna nuai tribe se ikoi gi Meghalaya gi chief minister Kanat Sangmana se lapu matam da ikoi ta sengna hujiki masigi Rasbhan saba aduga moi guest house saba gi pot ayaba pigi le adubu structure tu gai hai ba gi pot lei gi di hai ba pot wafam sing thamame aruga swai da kai no tori hai matam da hujiksi department ani bol kaution na badona ikoi gi executive engineer amana sengdok podo assistant executive engineer mane maduna singdok pot da yauri magi pot wafam sing aidi yaugi di aduga kano da office se sang le rangoni hai wafam sing yawi tab da yam nuai te swai sin ni koina mama mapa mapu masak khang da ba mama pa masak khang da ba adum ba horofom khang da ba mi gi wakhalon oigani masi thugai ba yawi ka hari se masi sounding ba pot amane India gi da merge to jingai da Manipur si mani makha tamba ning thopan ba lewak am oina Southeast Asia gi manung da leijeram ba masa gi lengak lol masa gi constitution masa gi kano loinak ning khatam na leijeram ba pot am oibadu major agreement namdana sign to hun gi ba jaga madugi pot tu madu ikoi gi history da mutba yar roi da wa madugi tanab thana yar da pot amadu da history si mutna ba mari khungun mutna ba pot sila ibra hai ba wafam ma khakni hai ba masigi lamji gi matang ra chai na ba mayam ma mamang na lei gi ba pot mayam ma wari ngasi tarai wari sing si gi manung da ikoi gi hana former CM na masigi 2017 June 19 da deputy secretary get Meghalaya da hai tar GAT da madugi pot tu even Kanat Sangma da madu moi da tanara kan da hai tare madugi keno du da ikoi na Meghalaya government su Manipur sarkar da ming je pata onjan na ba keno taugi hai ba wafam sing magi keno tweet sing da phongdor magi keno sing da kuin thengnai then 2017 August 31 da mana DO ji anirak magi 31 August na madra palli mase DO ji I dana ko mase gi posi taugi bagi pot akoi na dum thenga da banate madugi du Kanat Sangma da mana request taugi anirak madu mai sa te gi personal DO iraga hai ba wafam sing phongdor e aduga mase gi posi akoi na 18 February da 2021 da hai tare mase gi posi da clearance phangaga state government da madugi tax clear oibagi che phangaga che lakhi na haiba wafum su yauri then makha tara koda madugi development da ekoina 20 July 21 da Kanat Sangma CM Meghalaya da khoi gi hana former CM NBD na madugi thagat wahai sing thamki aduga sahi kunthra gi oba list ne phangyu jena hai adugi pot da ekoina hujik chi chap chaba khoi gi pata su oidaba list oina ekoina mai phangai koin thengna ba matam da aduna masi amuk madugi makha tara koda PDA da sinara kan da masi magi DPR sagi base masi gi pot se khoina DPR manung sida magi time bound na malai bachani moi sengdro bodo thengna base 2026 oye na ko adu tagadi moina 2022 adwai da mokoina DPR saraga notice council da tharaga notice council na approval je pira kanda 23 gi July or mana ina ngarang phangjaba CM khakta ko ma admaina madu gi clearance phangbane 23 dagi phanga kanda 23 24 25 26 hai chahi mari gi matam hai tare chawrang na chahi ahum
total matam da deduga chahi oina sum holaga 23 dagi paragana chahi mari mki jaga sida hariba posi ki structure renovation tawba ama tawba mayam si luishalu haibani madoi da structure da sabchana thugai ro haibagi pochi yaurobra haibagi potu di koina ji u phangde sisna ba yaba goi thammu aruga sina ba yadam lokthok si harakanda thong thonau khara thamme haibani mokoina haibache structure sing madu thong thonau thamba haibasi thamda bagi poto kan mamang koina chat matam da ju ka amada pochai khara paishallaga moin lokthok podu thengnai matam dre koina dum khale madugi mamang thangba side da sauriba achoba building duna maram warakanda hayeng masi sakla kan makhada lampak mazam su lehawi madugi ani karakter lehoriba hujiki red lane gi hujiki ras bhavan gi pochi masi pochi soine mangi masi thugai gi dong mali dana khallaga leiba potni haiba to bo thugai gre full chana hujik kano tawra thamme aru magi makhong oiba sing dung asi thugai da thami du kari gi no haiba question ngarang press media sing na hangba matam da madu de chap chana moigi even mana season aramba u gi size ama matoroga madugi du chap chana sengul ka dongni haiba wafam sing thamme madugi thugai ri pot mayam sing dugi pot urur kan da khoina mayam na hainai aham da masi bulldozer toroga takhai ba machine toroga tawbani nomuda hing amada iful on giveni na khabar sing na jo hapai madu nomuda sidok punate mamang da ikoi gi jinga sing phaktat laga adu lautharaga lautharaga khutna lauthabani machine yaude kan sengdor ebo machine yau bona tra yau da pot to okanda hojik madu mafam ma preserve toroga promote toroga historical monument na lege da jaga am da ikoi gi manipur gi archives department ogira art and culture ogira pad ogira amo ogira any labor mayam duna ngasai gi ikoi gi dpc details project kano report dpr saba matam da dpc hai dore sorry dia saba matam da yau gi time bound paisa masing du katang mi karaganda thika tawgi natraga madu magi paisa khara phangbagi potlom da chatla kan da sum muthat pa hai biste koina he ai budani ai khoi indian gi maru oiba jaga da red fort thugai rasi taj mahal thugai rasi aru atop atop jaga thugai si aduga madugi taj mahal ju makhong chepi kain dor matam khara mi chang da to bu yau gi ba ngase chai 3 mamang da adudum thugai ra kan da sema ji hai bu yagaduri bra hai bu potune